Jiribam district ki Borobekra police station da relief camp hangduna Leiriba inmate singna pung nifunipan ki manungda makhoi bu Jiribam natraga Safagadaba Mafamda Puthokpiyu makhatana tholakpa afapata ki daita lengakna pugadabani haina Borobekra relief camp da changjafam loduna Leiriba inmate singna phongdorakli ngasi mefam aduda Leiriba inmate singna thadorakpa video footage amana makhatana hai Kuki singna mihat mipun amade miot minai kaya chatharakpana maram oiraga Borobekra police station da relief camp hangduna Leiriba miyoi sing leiba ngamnadre Manipur ki chief minister na makhoibu amutang kanbiyu hainasu phongdorakhi Oinam ongbi Imphal kobi nupi amana phongdorakpada aikhoina ngasi fawba mafam asida leiduna aikhoigi iramda Manipur bu kanjaduna lakpani haujekti aikhoina siraga lam kanjaba pamjadre aikhoi mafam asidagi lokthokpiyu haiki Yurembam Ningol Sandhyaranina haikibada miyoi taruk fakibada yaukhiba mahaki manau nupi amagi machanupa ani haujik mahaki manakta leiri maram aduna miyoi bagi minungsi yengbiduna athuba matamda makhoi taruk pu tekta kaitana thadokpirau hairaduna aikhoigi punsi kanbiyu aikhoibu Borobekra dagi lokthokpiyu haiki kuki singi mihat pa singi miyot minai da khangba ngamdraba Borobekra barak circle gi Maitai Singbu Borobekra police station da hangliba relief camp tegi Jiribam natraga Safagadaba mafam amada Puthokpiyu pung nipanji ngasidagi pung nipanji manungda aikhoibu lokthokpidrabadi masida tholakpa tekchak khudingmak lengak nu pugadabani Honorable Chief Minister na chumba Borobekra subdivision gi awaba taraba praja mayam ji yengbiraga makoi puji bungtang kanbiduna chumlaba Wakanji lainana naraba allabani mai benjing mabungtang kanbiyu hana so ikai khumna jiriba chief minister ki mafamda puging chingsinjare koi puji amungtang kanbiyu amasung bom khangdana lelaba puji sigaji awa bajiu dekoi kasidi milu dagi pirang onjin naraga kapura tru pai litraba chumlaba Borobekra parak sarkar ji praja amungtang kanbiyu hana lega ki puging chingsinjare akhogi punsi miyam ki punsi Miyam ki punsi, akhoi ki punsi, akhoi bu Borobekra dagi, Manipur imana, long live, Borobekra da Leiriba Mafamda, Manipur imana kandam yati, hajuna cai kunni na khanga bani, aji akhoi khwaji chiraga lamje kanba pamak tare akhoi bathu matamda Puthokpiyu hajuna MSME panghajiri. Namtak kanbiyu. Angang pisagani chuyau gibani. Angang ne. Jadi masa ani senang nepoli. Uy masa ani suai kinata lay jadi ay mai chinaw namtak kanbiyu mayam na.